ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯒꯣꯏ ꯁꯥꯕꯤ ꯀꯔꯇꯤꯀꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯅꯨꯔꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯏꯂꯝ ꯆꯪꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯂꯥꯜ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯩꯇ꯭ꯔ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯗꯦꯅꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯇꯥꯔꯤꯕ꯭ꯔꯥ ꯏꯅꯥꯏꯁꯥ? ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯛꯄ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯍꯦꯟꯅ ꯐꯖꯩꯗ꯫ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯕ ꯂꯩꯕꯥꯛꯅꯣꯅꯦ꯫ ꯃꯐꯝ ꯑꯁꯤꯕꯨ ꯂꯥꯜ ꯇꯧꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯑꯁꯤꯕꯨ ꯃꯥꯡꯒꯗꯕꯕꯨ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯂꯥꯞꯇꯛꯅ ꯌꯦꯡꯕ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕ ꯑꯁꯤꯅꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯂꯒꯗꯤ ꯀꯌꯥꯝꯗꯤ ꯐꯖꯔꯝꯒꯅꯤ꯫ ꯑꯩꯕꯨ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯂꯩꯕꯥꯛ ꯑꯁꯦ꯫ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯄꯨ ꯑꯣꯏꯔꯤꯒꯕ?" ꯗꯦꯅꯨꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯕꯩꯒꯅ, "ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤ ꯊꯝꯂꯝꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯃꯨꯛ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕ꯭ꯔꯥ? ꯀꯔꯤ ꯋꯥꯅꯣꯅꯦ ꯕꯩꯒ ꯅꯪꯕꯣ? ꯑꯁꯨꯛ ꯐꯖꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯦꯝꯅ ꯊꯥꯗꯣꯛꯂꯝꯒꯗꯧꯔꯤꯕꯅꯣꯅꯦ ꯅꯪꯕꯣ?" "ꯏꯅꯤꯡꯊꯧꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯍꯥꯏꯖꯈꯤꯕꯅꯤ, ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ." "ꯌꯥꯔꯦ ꯑꯗꯨꯒꯤꯕꯣ꯫ ꯑꯗꯣ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗ ꯍꯥꯟꯅ ꯑꯩꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯊꯥꯈꯣ, ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯍꯟꯅꯕ꯫ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯗ ꯆꯦꯄꯥꯎ ꯑꯃ ꯄꯤꯈꯣ꯫ ꯑꯗꯨꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯈꯪꯅ ꯏꯈꯣ ꯕꯩꯒ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯃꯩꯇ꯭ꯔ ꯂꯩꯕꯥꯛ ꯑꯁꯤꯗꯅꯤ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ, ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯥꯒꯤ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡꯉꯥꯛꯂꯤꯕ ꯊꯣꯉꯥꯛꯄ ꯑꯃ ꯆꯪꯂꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏ ꯑꯩꯅ ꯄꯨꯅꯦꯝꯖꯔꯤꯗꯣ." "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ꯫ ꯀꯩꯗꯧꯔꯦ ꯊꯣꯉꯥꯛꯄ? ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗꯤ ꯀꯔꯤ ꯑꯔꯤꯕ ꯄꯥꯎ ꯂꯥꯛꯏ?" "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯍꯧꯏꯗꯣ꯫ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧꯒ ꯎꯅꯒꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯒꯦ ꯍꯥꯏꯅ ꯅꯅꯥꯏ ꯆꯪꯖꯔꯛꯄꯅꯤ." "ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯃꯥꯜꯂꯤ? ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯒꯤ ꯃꯤ ꯃꯥꯟꯕ꯭ꯔꯥ?" "ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯂꯥꯟꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯌꯦꯛꯅꯕ꯭ꯔꯥ ꯃꯔꯨꯞꯂꯥ ꯅꯅꯥꯏꯅ ꯂꯥꯝꯕ ꯐꯪꯖꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯊꯥꯖꯤꯟꯖꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯍꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ?" "ꯐꯔꯦ ꯐꯔꯦ, ꯊꯥꯖꯤꯜꯂꯛꯎ ꯅꯨꯄꯥꯗꯣ꯫ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯅꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯔꯨꯕ ꯄꯥꯎ ꯑꯃ ꯄꯨꯔꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯨꯡ ꯆꯤꯊꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ "ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯅꯪꯒꯤ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯁꯦ?" ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯅ ꯆꯤꯊꯤ ꯑꯗꯨ ꯄꯥꯗ꯭ꯔꯤꯉꯩꯗ ꯂꯥꯟꯃꯤ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯅꯨꯄꯥ, ꯅꯍꯥꯛ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯅꯥꯒꯤ ꯂꯥꯟꯃꯤꯅꯣ?" "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯣꯡꯖꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯗꯦꯅꯨ ꯂꯥꯟꯃꯤꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯄꯤꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯀꯔꯤ ꯑꯔꯨꯕ ꯄꯥꯎꯅꯣꯅꯦ ꯅꯪꯒꯤ ꯅꯤꯡꯊꯧꯅ ꯆꯤꯊꯤꯒ ꯊꯥꯔꯛꯂꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯄꯥꯔꯝꯃꯤ꯫ "ꯑꯆꯨꯆꯥ, ꯂꯥꯛꯆꯩꯗ꯫ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ! ꯍꯩ, ꯀꯅꯥ ꯂꯩ? ꯅꯨꯄꯥꯁꯦ ꯐꯖꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯜꯂꯨ ꯍꯩ! ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯁꯥꯏ!" ꯃꯅꯥꯏ ꯈꯔ ꯆꯪꯂꯛꯇꯨꯅ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯐꯝꯅꯥꯏꯕ ꯄꯨꯔꯦꯅ꯫ "ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯛꯂꯤꯕꯅꯣ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ? ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯕ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ?" "ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯆꯤꯊꯤ ꯑꯁꯤꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯇꯥꯎ꯫ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯅꯤꯡꯊꯧ ꯗꯦꯅꯨꯅ ꯄꯤꯔꯛꯂꯤꯕ ꯆꯤꯊꯤ ꯑꯁꯤꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯃꯩꯇ꯭ꯔ ꯂꯩꯕꯥꯛ ꯑꯁꯤ, ꯅꯤꯡꯊꯧ ꯅꯪꯒꯤ ꯐꯖꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯗꯦꯅꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯦ꯫ ꯑꯗꯨꯅ ꯃꯩꯇ꯭ꯔ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯂꯕꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯒꯤ ꯈꯨꯌꯥ ꯊꯝꯕꯥꯜ ꯑꯁꯤꯗ ꯂꯦꯝꯅ ꯀꯠꯆꯔꯨꯂꯥꯎ꯫ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯂꯥꯟ ꯇꯧꯅꯗꯨꯅ ꯅꯪꯒꯤ ꯐꯖꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯅꯁꯥꯃꯛ
ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯗ ꯅꯁꯥꯒꯤ ꯂꯨꯔꯦꯟ ꯑꯗꯨ ꯀꯦꯅꯕ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯣ ꯑꯁꯨꯝꯅ ꯏꯔꯛꯂꯤꯕꯅꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯣꯟꯊꯣꯛꯅꯁꯨ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯃꯥꯒꯤ ꯗꯦꯅꯨ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯌꯥ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯅꯣꯅꯦ ꯕꯨꯔꯦꯟꯅ ꯑꯉꯝꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯅ ꯇꯥꯕ ꯄꯥꯎꯗ ꯃꯥꯒꯤ ꯗꯦꯅꯨ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨ ꯂꯣꯏꯂꯝ ꯁꯟꯊꯣꯛ ꯂꯥꯛꯄ ꯅꯤꯡꯊꯧ ꯃꯗꯨꯅ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯁꯤ ꯃꯔꯛꯇ ꯃꯥꯅ ꯁꯥꯁꯣꯟꯕ ꯇꯧꯔꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯃꯒꯅꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯕ ꯃꯊꯧ ꯇꯥꯏ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯅ ꯂꯥꯎꯊꯣꯛꯇꯨꯅ ꯃꯩꯇ꯭ꯔ ꯂꯩꯕꯥꯛ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤꯆꯪ ꯅꯥꯁꯤꯡꯅ ꯂꯩꯍꯟꯈꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯊꯣꯛꯑꯣꯏꯗꯕ ꯑꯃꯒꯨꯝ ꯃꯍꯧꯁꯥꯒꯨꯝ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯍꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯝ ꯑꯆꯝꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯃꯅꯥꯏ ꯃꯁꯤꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯏ ꯀꯨꯝꯍꯩ ꯃꯐꯝꯗꯅꯤ ꯆꯥꯎꯔꯕ ꯃꯌꯥꯏ ꯇꯥꯡꯕꯜ ꯑꯃ ꯁꯥꯔꯤꯕ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦ ꯁꯥꯔꯤꯕ ꯖꯒꯣꯏꯁꯤꯡ ꯑꯗꯨ ꯄꯤꯔꯤꯕ ꯖꯒꯣꯏꯒꯤ ꯇꯥꯟꯊꯥꯅꯒ ꯐꯖꯕꯅꯦ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯅꯒ ꯐꯖꯕꯅꯦ ꯖꯒꯣꯏꯒꯤ ꯈꯨꯊꯦꯛꯅꯒ ꯅꯤꯡꯊꯤꯕꯅꯦ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯅ ꯐꯥꯎꯕ ꯏꯀꯥꯏꯒꯗꯕ ꯁꯥꯊꯦꯛꯅꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯀꯣꯛ ꯏꯊꯪ ꯊꯪꯅ ꯁꯥꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯄꯥꯝꯖꯅ ꯌꯦꯡꯖꯔꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯔꯦꯝꯕꯅ ꯏꯁ ꯑꯩ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯣꯟꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯍꯦꯂꯣꯏ ꯑꯣꯡꯅꯔꯦꯗꯅ ꯃꯇꯥꯡꯁꯤꯗ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯗꯤ ꯎꯔꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯕꯤ ꯅꯨꯄꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯥꯒꯤ ꯐꯖꯔꯕ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯕ ꯁꯝꯂꯥꯡ ꯃꯥꯒꯤ ꯀꯨꯇꯛ ꯇꯧꯕꯤ ꯈꯖꯥꯏ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯅꯤꯁꯤꯗ ꯁꯪꯂꯤꯕ ꯀꯥꯆꯥꯟ ꯂꯩꯅꯥꯒꯨꯝꯅ ꯊꯣꯠꯂꯕꯤ ꯃꯥꯒꯤ ꯄꯤꯛꯇꯛ ꯇꯧꯕꯤ ꯆꯤꯝꯕꯥꯜ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯤꯠꯁꯅꯥ ꯑꯅꯤꯁꯦ ꯃꯤꯠꯐꯝ ꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯀꯔꯝ ꯇꯧꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯂꯝ ꯍꯦꯜꯂꯛꯀꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏꯗ ꯌꯦꯡꯂꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯇꯨꯅ ꯄꯨꯛꯅꯤꯡꯕꯨ ꯍꯨꯕ ꯃꯈꯩ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡ ꯑꯗꯨ ꯆꯪꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯖꯈꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯁꯨꯝ ꯉꯥꯏꯖꯕꯗ ꯊꯣꯛꯂꯛꯃꯟꯗꯕ ꯑꯁꯤꯗ ꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ ꯀꯣꯔꯤꯅꯣ ꯀꯔꯤ ꯖꯒꯣꯏ ꯁꯥꯕꯤꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪꯒ ꯌꯦꯡꯒꯦ ꯈꯟꯖꯕꯅꯦ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇꯦꯅꯦꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯒ ꯃꯈꯨꯠ ꯄꯥꯏꯔꯒ ꯄꯨꯔꯒ ꯂꯥꯛꯀꯅꯤꯀꯣ ꯉꯁꯤ ꯑꯁ ꯑꯗꯨꯁꯨ ꯌꯥꯔꯣꯏꯅꯦ ꯑꯩꯁꯦ ꯀꯣꯅꯨꯡꯗꯒꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯁꯥꯔꯒ ꯊꯣꯛꯂꯛꯄꯅꯤꯅꯦ ꯋꯥꯗꯧꯔꯤꯗ ꯉꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯍꯥꯛꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯍꯜꯂꯤ ꯍꯥꯏꯅ ꯁꯥꯎꯒꯦ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯕꯒ ꯂꯣꯏꯅ ꯃꯥꯡꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯝꯇ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯐꯔꯦꯝꯕ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯝꯒꯅꯤ ꯑꯗꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯒꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯕꯨ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯃꯨꯟꯅ ꯈꯪꯖꯩ ꯑꯔꯪꯕ ꯃꯅꯤ ꯑꯃꯕꯨ ꯑꯃꯟꯕ ꯑꯃꯣꯠꯄ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯃꯔꯛꯇ ꯊꯝꯂꯕꯁꯨ ꯃꯥꯒꯤ ꯃꯉꯥꯟꯕꯨ ꯍꯟꯊꯕ꯭ꯔꯥꯅꯦ ꯑꯩꯕꯨ ꯈꯪꯕꯤꯔꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝꯇꯪ ꯑꯩ ꯈꯪꯖꯍꯧꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯩꯕꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯀ꯭ꯔꯇꯤꯀꯥ ꯃꯤꯌꯥꯝꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯀ꯭ꯔꯇꯤꯀꯥ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯖꯥ ꯀꯃꯂꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯍꯥꯛꯁꯨ ꯑꯩꯅ ꯀꯣꯅꯨꯡꯗ ꯇꯣꯏꯅ ꯂꯥꯛꯄꯅ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯕꯅꯤ ꯑꯍꯣ ꯐꯔꯦ ꯍꯌꯦꯡꯁꯤ ꯅꯪ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯁꯪꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯑꯩ ꯁꯣꯏꯗꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯌꯥꯝꯅ ꯀꯥꯏꯒꯗ꯭ꯔꯣ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯀꯥꯏꯗꯦ
ꯍꯣꯏ ꯑꯩ ꯉꯥꯏꯖꯔꯝꯃꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯠꯈꯤ ꯀꯔꯇꯤꯀꯥ ꯊꯃꯣꯏꯗ ꯈꯜꯂꯤ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯖꯕꯁꯦ ꯗꯦꯕꯤ ꯏꯃꯥꯅ ꯎꯕꯤꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯀꯣꯅꯨꯡꯗ ꯇꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤꯁꯨ ꯅꯪꯕꯨ ꯌꯦꯡꯕ ꯆꯠꯂꯤꯕꯅꯤ ꯅꯪꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤꯅ ꯑꯩꯈꯣꯏꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯂꯅꯤꯒꯦ ꯍꯦ ꯗꯦꯕꯤ ꯏꯃꯥ ꯅꯆꯥꯒꯤ ꯑꯅꯤꯡꯕꯁꯤꯗꯗꯤ ꯊꯨꯡꯍꯟꯕꯤꯌꯨꯀꯣ ꯍꯞꯇꯥ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤ ꯖꯒꯣꯏ ꯁꯥꯕꯤ ꯀꯔꯇꯤꯀꯥ ꯑꯃꯗꯤ ꯌꯥꯏꯐꯔꯦꯝꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯑꯁꯣꯝꯗꯅ ꯀꯔꯝ ꯇꯧꯔꯤ ꯅꯤꯡꯊꯧ ꯗꯦꯅꯨꯅ ꯍꯥꯏ ꯕꯩꯒꯥ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯕꯩꯒꯥ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯤꯡꯊꯧ ꯑꯩꯅ ꯊꯥꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯀꯔꯤ ꯄꯥꯎ ꯂꯩ ꯍꯥꯏꯌꯨꯗꯅ ꯇꯥꯁꯤ ꯉꯁꯤꯒ ꯊꯥꯅ ꯍꯞꯇꯥ ꯑꯃꯗꯤ ꯐꯥꯔꯝꯂꯒꯅꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯎ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯣꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ 5 ꯃꯩꯇ꯭ꯔ ꯂꯩꯕꯥꯛꯇ ꯊꯥꯈꯣ ꯑꯗꯨꯒ ꯆꯠꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯍꯜꯂꯨꯁꯨ ꯑꯗꯨꯒ ꯑꯃꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟꯁꯨ ꯂꯥꯂꯣꯡꯁꯤꯡꯁꯨ ꯃꯨꯟꯅ ꯌꯦꯡꯍꯜꯂꯛꯎ ꯊꯕꯛ ꯑꯁꯤ ꯇꯔꯥꯏꯕ ꯌꯥꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦꯀꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯐꯅꯕ ꯁꯤꯟꯖꯈ꯭ꯔꯒꯦ ꯕꯩꯒꯥꯅ ꯁꯤꯟꯗꯨꯅ ꯊꯥꯖꯕ ꯌꯥꯕ ꯑꯔꯣꯟꯕ ꯂꯥꯟꯃꯤ 5 ꯃꯩꯇ꯭ꯔ ꯂꯩꯕꯥꯛꯇ ꯊꯥꯈꯤ ꯃꯩꯇ꯭ꯔ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯝꯃꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯂꯥꯏ ꯆꯥꯡ ꯌꯦꯡꯅꯔꯝꯃꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯌꯦꯡꯂꯝꯃꯤ ꯀꯨꯝꯍꯩ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯀꯔꯇꯤꯀꯥꯅ ꯂꯨꯆꯤꯡꯗꯨꯅ ꯐꯖꯔꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯃ ꯇꯝꯈꯤ ꯀꯔꯇꯤꯀꯥ ꯁꯥꯊꯦꯛ ꯑꯃꯗꯤ ꯃꯥꯒꯤ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯚꯥꯕꯣꯛ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯃꯣꯏ ꯍꯨꯈꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯌꯥꯝ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯔꯤꯕꯤ ꯂꯨꯆꯤꯡꯕꯤ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯍꯩ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯜꯂꯁꯤꯔꯅ ꯈꯜꯂꯤꯕꯅꯤ ꯃꯥ ꯍꯦꯛ ꯎꯕꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯉꯥꯎꯕ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯅꯣꯗ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤꯅꯤꯅꯦ ꯅꯣꯏꯕ ꯖꯒꯣꯏ ꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤꯅꯤꯅꯦ ꯃꯈꯣꯏꯗꯤ ꯅꯨꯄꯥ ꯂꯩꯔꯁꯨ ꯂꯩ ꯍꯥꯏꯔꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏ ꯐꯖꯕ ꯍꯟꯊꯈꯤꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯍꯨ ꯄꯨꯕꯤ ꯂꯤꯟꯒꯨꯝꯕꯅꯤ ꯐꯖꯕ ꯃꯁꯛ ꯑꯁꯤꯗ ꯅꯨꯡꯁꯤꯂꯥꯡ ꯊꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯍꯟꯕꯤꯔꯝꯃꯒ ꯅꯨꯡꯁꯤꯒꯤ ꯇꯤꯟꯅ ꯆꯤꯛꯍꯟꯕꯤꯔꯝꯃꯒ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯔꯝꯃꯒ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯣꯏꯒꯤ ꯃꯆꯜ ꯑꯗꯨꯅꯅꯦ ꯃꯈꯣꯏꯗ ꯑꯁꯥꯗꯤ ꯊꯝꯕ ꯌꯥꯗꯦ ꯖꯒꯣꯏ ꯁꯥꯕꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯈꯪꯉꯕ ꯑꯄꯪꯁꯥ ꯑꯍꯥꯟꯕꯒꯤ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯥꯅꯤ ꯃꯔꯨꯞ ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯅ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯗꯧꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯔꯨꯞ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯃꯣꯏꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯔꯦꯝꯕ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯀꯔꯇꯤꯀꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯀꯔꯇꯤꯀꯥꯕꯨ ꯌꯥꯏꯐꯔꯦꯝꯕꯅ ꯃꯟꯗꯤꯔ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯂꯥꯛꯈꯤ ꯃꯇꯧꯗꯨꯗ ꯉꯛꯂꯕ ꯀꯔꯇꯤꯀꯥ ꯃꯖꯥꯏꯕꯨꯡꯉꯣ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯃꯟꯗꯤꯔ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯂꯨꯍꯣꯡꯂꯒꯗꯕꯅꯤ ꯃꯁꯤꯗꯤ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯀꯔꯤ ꯋꯥꯅꯣ ꯃꯖꯥꯏꯕꯨꯡꯉꯣ ꯅꯅꯥꯏꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯑꯗꯨꯗꯤ ꯂꯩꯍꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯍꯥꯏꯅꯍꯧꯔꯤꯕ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕꯤ ꯑꯗꯨꯒꯨꯝꯕꯤ ꯖꯒꯣꯏ ꯁꯥꯕꯤꯔ ꯅꯪꯁꯨ ꯅꯪꯁꯨ ꯃꯈꯣꯏꯒꯨꯝꯅ ꯁꯛꯂꯣꯟ ꯄꯨꯕ ꯅꯔꯩ ꯑꯔꯤꯂꯣꯡꯕꯤ ꯂꯤꯟ ꯑꯃꯣꯝꯂ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯇꯧꯕ ꯌꯥꯔꯣꯏ ꯈꯟꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯒꯤ ꯁꯦꯕꯥꯇꯕꯨ ꯄꯥꯝꯖꯕ ꯅꯅꯥꯏꯁꯤꯡ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ ꯆꯠꯈ꯭ꯔꯣ ꯌꯥꯏꯐꯔꯦꯝꯕꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯀꯔꯤ ꯋꯥꯍꯩꯕꯨ ꯀꯧꯕꯒꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯄ ꯈꯟꯖꯔꯛꯄ ꯄꯥꯝꯃꯨꯕ ꯅꯪꯇꯅꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯌꯥ ꯍꯔꯥꯎꯖꯕ ꯄꯦꯟꯖꯕ ꯑꯗꯨ ꯀꯟꯕ ꯋꯥꯍꯩꯗꯨꯅ ꯑꯩꯕꯨ ꯆꯩꯕꯤꯕ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯤꯡꯖꯔꯛꯄꯒꯤ ꯃꯍꯩꯔꯣ ꯑꯩꯕꯨ ꯑꯗꯨꯝꯅ ꯆꯩꯒꯗꯕꯒꯤ ꯃꯍꯨꯠꯇ
ꯅꯪꯒꯤ ꯅꯈꯨꯠꯁꯤꯟꯗꯨꯅ ꯊꯋꯥꯏ ꯊꯥꯖꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯅ ꯊꯋꯥꯏꯁꯦ ꯊꯥꯗꯣꯛꯀꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯗ꯭ꯔꯤꯌꯦ ꯌꯥꯏꯐꯔꯦꯝꯕ ꯀꯔꯇꯤꯀꯥꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪ ꯌꯥꯔꯕ꯭ꯔꯥ ꯌꯥꯔꯒꯦ ꯑꯁꯨꯝꯅ ꯃꯟꯗꯤꯔ ꯑꯁꯤꯗ ꯌꯥꯏꯐꯔꯦꯝꯕꯅ ꯀꯔꯇꯤꯀꯥꯒꯤ ꯉꯛꯁꯝꯗ ꯃꯥꯅ ꯁꯤꯕ ꯂꯤꯛ ꯑꯃ ꯍꯨꯛꯄꯤꯗꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯁꯛꯈꯤ ꯀꯔꯇꯤꯀꯥ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯏ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨ ꯍꯌꯦꯡ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯨꯡ ꯅꯪꯕꯨ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯑꯩꯅ ꯑꯣꯏ ꯊꯪꯕ ꯐꯝꯕꯥꯜꯗ ꯐꯝꯍꯟꯒꯦꯀꯣ ꯑꯩꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯍꯥꯏꯕꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯂꯩꯔꯒ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯒꯗꯕꯅꯤ ꯌꯥꯏꯐꯔꯦꯝꯕ ꯀꯔꯇꯤꯀꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯪꯒꯤꯁꯤꯒꯤ ꯈꯨꯠꯁꯤꯅꯅꯤ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯂꯤꯕꯁꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯈꯣꯏꯒꯤ ꯀꯂꯥꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯍꯌꯦꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯑꯗꯨꯃꯛ ꯖꯒꯣꯏ ꯁꯥꯍꯟꯒꯅꯤ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯀꯔꯤ ꯋꯥꯅꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯁꯥꯕ ꯖꯒꯣꯏ ꯏꯁꯣꯔ ꯍꯥꯏꯕꯗꯤ ꯗꯦꯕꯤ ꯏꯃꯥꯕꯨ ꯁꯩꯊꯥꯗꯨꯅ ꯁꯥꯕ ꯖꯒꯣꯏ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯁꯥꯕ ꯖꯒꯣꯏ ꯑꯗꯣ ꯑꯁꯤꯒꯤ ꯖꯒꯣꯏ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯌꯥꯝꯅ ꯂꯩꯌꯦ ꯑꯩꯈꯣꯏꯗꯤ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯁꯥꯕꯅꯤ ꯑꯗꯣ ꯀꯔꯤ ꯖꯒꯣꯏꯅꯣ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯁꯥꯅꯤꯡꯂꯤꯕ ꯖꯒꯣꯏ ꯑꯁꯤ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯥꯅꯦ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛ ꯑꯃꯗ ꯑꯥꯔꯊ ꯆꯥꯝꯃ ꯄꯨꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯕꯨ ꯅꯪꯒꯤ ꯁꯥꯊꯦꯛꯇ ꯊꯃꯣꯏꯕꯨ ꯑꯣꯜꯍꯟꯕ ꯉꯝꯕ ꯖꯒꯣꯏ ꯑꯣꯏꯅ ꯁꯥꯍꯟꯅꯤꯡꯉꯤ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯤꯕꯁꯦ ꯀꯂꯥ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ ꯑꯗꯣ ꯀꯂꯥ ꯍꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯀꯂꯥ ꯍꯥꯏꯕꯁꯦ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯒꯨꯝ ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯎꯏ ꯑꯗꯨꯅ ꯅꯪꯒꯤ ꯁꯥꯊꯦꯛ ꯈꯨꯗꯤꯡꯃꯛꯇ ꯃꯔꯣꯜ ꯂꯣꯟꯕ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯨꯡꯅꯕ ꯍꯣꯠꯅꯒꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅꯤ ꯄꯥꯡꯊꯣꯛꯆꯅꯤꯡꯕ ꯑꯗꯨꯕꯨ ꯖꯒꯣꯏ ꯁꯥꯕꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯇꯤ ꯃꯤꯒꯤ ꯃꯤꯅꯣꯛꯐꯝꯅꯤ ꯑꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯃꯤꯑꯣꯏꯅ ꯑꯩꯕꯨ ꯇꯥꯊꯤ ꯉꯥꯡꯕꯤꯔꯕꯁꯨ ꯅꯪ ꯑꯩꯕꯨꯗꯤ ꯊꯥꯖꯕꯤꯌꯨꯀꯣ ꯍꯣꯏꯁꯦ ꯍꯣꯏꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯀꯔꯇꯤꯀꯥ ꯃꯍꯥꯛꯇꯤ ꯌꯥꯏꯐꯔꯦꯝꯕꯒ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯀꯣꯅꯨꯡꯗ ꯃꯥꯕꯨ ꯄꯨꯁꯤꯟꯈꯤꯗꯦ ꯗꯦꯅꯨꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯩꯇ꯭ꯔ ꯂꯩꯕꯥꯛꯀꯤ ꯄꯥꯎꯁꯨ ꯗꯦꯅꯨꯗ ꯄꯤꯕ ꯂꯦꯞꯂꯝꯗꯦ ꯑꯗꯨꯅ ꯗꯦꯅꯨ ꯃꯩꯇ꯭ꯔ ꯂꯩꯕꯥꯛꯇ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ ꯌꯥꯝꯅ ꯀꯦꯔꯝꯃꯤ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯐꯖꯔꯕ ꯂꯩ ꯄꯔꯦꯡ ꯀꯌా ꯑꯃ ꯊꯦꯠꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯁꯨ ꯂꯐꯨꯆꯨ ꯌꯨꯡꯗꯨꯅ ꯗꯨꯛ ꯃꯩꯔꯥ ꯇꯧꯗꯨꯅ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯀꯌా ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯝꯃꯤ ꯇꯥꯂꯛ ꯑꯁꯤꯗ ꯐꯖꯔꯕ ꯗꯣꯂꯥꯏ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯗꯣꯂꯥꯏ ꯑꯁꯤꯗꯒꯤ ꯐꯖꯔꯕ ꯁꯛꯇ ꯆꯨꯗ ꯋꯥꯠꯇ꯭ꯔꯕ ꯂꯥꯏ ꯃꯆꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ ꯍꯥꯟꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯅ ꯂꯥꯛꯑꯣ ꯏꯆꯥꯅꯨꯄꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯤꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯕꯨ ꯅꯆꯥ ꯑꯣꯏꯕꯤ ꯅꯤꯡꯊꯤꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦꯁꯤ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ ꯊꯧꯒꯜꯂꯣꯅ ꯈꯪꯂꯤꯕ ꯂꯥꯛꯑꯣ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯇꯥꯔꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯁꯤꯗꯤ ꯆꯠꯊꯣꯛꯈ꯭ꯔꯒꯅꯨ ꯉꯁꯤ ꯑꯁꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯆꯠꯄ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯌꯧꯔꯛꯈ꯭ꯔꯕꯅꯤꯀꯣ ꯍꯣꯔꯦꯟ ꯃꯥꯕꯨ ꯄꯣꯛꯄ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯀꯣꯅꯨꯡ ꯑꯁꯤ ꯌꯧꯔꯛꯂꯒ
luhongbagi thoram pangthokadoribani. Karino ima? Karino hayuduba? Ai wa amata sutadana ai luhongba ngamoi ma. Karino nangna nganglibadubo ha? Rajkumari ningthi ase nangi napabung ining thongna. Laibag asigi phamnaiba kaya tharaduna laururibani. Asida nangna iya de marot lolabadi laibaki phamnaiba amadi ningthaubu ikai phiruk khumgani. Masi khangna thabak tawko. Nang seran turan wakhal langphang khanganuko. Ima. Hai. Aina hairiba wasida wa makha taraan. Natradi laibag asigi migi mamangda ikai phiruk khumlaba nama aigi asiba hakjang oina ugadabani khangabra. Masi nang khang. Adubu aigi wa amtadi tabiramadi. Nangi wa haibabu jagoi sabi adura. Nangna tawba thabak nangna pamba potbu aina karigi khangoi. Ai pumnamak khang. Adubu jagoi sabi mana laibag asigi maharani oina leiba haibadudi oithoktabani. Ima, aina haisi amta yari tamilayu. Asumna yai pharembagi wa amata taramde aduna ningthiga yai pharembaga namit asida adumak lohongki. Laibag asigi chatnabi ama oina nupi na oina nupa mayumda hana lakpa asi chatnai aduna thangnaba laibagtagi ningthau chandra namagi phamnaiba kaya thaduna Rajkumari ningthibu laurubani. Yai pharemba achamba mi ama nattabanina mahakna luhongkhibada laibag praja pumba khangki maduda Kartika mahak taraduna thamoy yamna kaikhi yamna sukapki. Yai pharembana mabu minambire khanduna ahing matam asida wanglaba chingdolda kaduna masa matomda sijanaba hotnaram. Kartika mamitta mapi leptana taduna chingdondagi uriba laibag asida yengduna nuksiraba nangding asidi haraubagi minokna laibag praja pumba pik thankreko. Adubu aidi aibu nuksi hairamba aibu luhongbiramba. Aduga nangna atopa lamlani kana amaga amuk luhonglaba. Ngai idako napana ko'y moise aigi inakta layrigay matamdana aigi oiba inakta gilaam na chatkraba matamdana atopa kana amagi asiro nang ginuksiba nang nungay na lehuro ko ay din nang bungay ramage mapamasita nangay nuksipan tongyaw pangamdrabasu mapamadudadi ay nang buwa nang ay saramgi ko. Asumna wang labasing matol adudagi chongthanaba honrakpa matamda Kartika bu khambagi matawkum yamna phazaraba makokta angangba oiba mamayna higop oiba masana amuba angawbaga langba usek amana Kartika gi lengbalda tongrakhi. He phazaraba uchik macha nangna aigi imang asida koi pairamaga aigi lengbal asida tongbadi nangi karina pau tamningbano aingonda. Matang asida laibag asigi mafam kayadagi mikap miraw khol ama tarakhi. Laibag miyamgi yumsing adu khangawdana mayna chaklakhi. Adumna yumsing adu mayna chaklakpa aduda Kartika mahakti nungsigi may thamoy may chakkalingai wakhal amada layrubana. Laibag asida thoklibasing asi una kari khangdaba udabagum layrubani. Adubu usek aduga wakhal ngehak amuk thaidorakpada tawramliba phibam asida ngakladuna chingdol adudagi Kartika chintharakhi. Kartika laibag asida yaurakpa matamdadi mahaki thamoy hena kaikhi. Karino tawriba asidi kari mataw kaubagi aigi mitta huriba asibo yung kaya may natumna chak yung manong na chin o panaghaudaba miyoy singna yung manong asida si iba hagsangoy na karum taado na layriba chin torak pa miyoy singa si sumangag tatang nagkakto na hatokwa Bikliba ang kayagit away ang trabahagsang sing na laymay na datariba. Taibang ahing magkanaan layribage ay gilaybagas ibo. Hapalep, hapantaw. Nakuya niso, nachaway bihay butadok to na chatlabaro. Asam nagkartika, piyenda nagkapto na law kongli. Ningtaw denu na ningtaw sandragi mangagmieto na.
ꯑꯁꯤ ꯈꯪꯂꯕ꯭ꯔꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯋꯥꯏ ꯎꯁꯤꯠꯇꯕꯒꯤ ꯃꯍꯩ ꯐꯪꯂꯦꯗꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯃꯕꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯈꯨꯠꯇ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯤꯟꯅꯔꯣꯏ ꯍꯦ ꯑꯄꯪꯕ ꯅꯤꯡꯊꯧ ꯅꯪꯒꯤ ꯐꯖꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯉꯁꯤꯗꯤ ꯎꯠꯀꯤ ꯃꯄꯩ ꯑꯣꯟꯈ꯭ꯔꯕꯅꯤ 이름 렘내기 이품도 끝자름라버디 마시 파워버디 톡lâm 모이다버니 전드라마밋 이까나 아이는 빵다방하고 낭원다 이기 라이박시 삐톡거다버 나태 낭디 후라한바니나 아힝아시다 람다락리 낭나 탕나파바 닝타워 모이란바 따라버디 이 퐁퐁도 람다락 보이라버디 닝타우 쩐드락거나나 하이바 마약 시행나 컹람거다버니 낭 거리 그리 하이바 뻥무닝타오 포리 낭기 빵글 통나도 라이람랜드 낭기 프라자 마야마두기 마망다 우세우르고 असमना निंथौ चंद्रसु मंगकक्तुना हाथखि राजकुमार याइफरेंबुबुसु लानमी कया लांथेंनरमि अदुबु देनोगी लानमीसिंग असि यामखिबना लांथेंनबा याबा लांथेंनरमलगा लेपा फावबा ngamdana leimaida haithaki राजकुमार याइफरेंबना की आलाकपा मतम अदुददे महाकी लोइनबिना निंथीना सेवा तौदुना लेरमि अदुगा कर्तिका महाकसु मकोक मरु इचाउ चाउ मखै राजकुमार अदुगी मखोंदा फमदुना तुमिन लेरमि मतव अदुदा ngakलबा याइफरेंबना कृतिका नंग कइदौरे अदुगा निंथीदा अमु येंगदुना निंथे अइबु मफम असिदा मतव करना लेरमलिबा नखोइना करमना अतै प्रजा मियामदे निंथेना मजाई बुंगोना वखल मांगदुना तादुना लेरमबदुदा मफम असिदा पुरक्तुना लाइकटना जबनी कोनोंसु महिना चाकपा हौरकपदुदा कोनोंगी नुपी अंगांग लानमी खरदी हिंगहौरे प्रजा खरगे हिंगहौरे लानमी खर असिना इरांग खजिक नेमथरकपदा लोना चतुना अहिंगबा मियोय थीबदा मपानदा लैबा मियोय सिंगा लोइनना इबुंगोना हकसु थेंगनरकपनी कर्तिकाना मजाइबुंगो ऐ करिसु तौजदे ऐखोइगी थौना फरबा लानमी खरा अमदी प्रजा खरदी अतोप्पा लैबाक्ता चेंदुना लैख्रे अदुबु नुपा ओइबा पांगलबा नुपासिंगदि देनोगी लानमीना फादुना मागी थबक थौरमदा मीनाय ओइना सिजिनख्रे अदुगा इंखलगलिबि कया अमसु देनोगी लानमीना नुपी ओइबगी इकाई खुमनबा मांगहंदुना मखोइबा मंगक कक्तुना हत्बिख्रे मसाई पुंगोगी पंत ओइरिबा इनिंगथौ अमदि महारानीसु लानफम अदुदा ngamna thawai thakrido iyo lakjaida ai leina igi leibak praja imoi pabu ngakjebu ngamdra hai kanale piyoi gi thangsa hojima ai ningthau deno mahak thawai lorukai ningthena तब थबियो मजाइबुंग हौजिक अदुमना तौबा याबा मतम नते इबुंगोगी नसा असुकी मतिक सोदे इसादो खर कल्लगा सोइदना चटकदबनी कर्तिकाना मजाइबुंगो लैरिबसे लेबाक असिगिदमक्तने मजोय मसोय ताख्रबा प्रजा अमदि लानमीसिंगदो नानाय अइना खोमजिनजबा चसगे खुदिंगमक अइना पुमनमक पुरकनी अदुगा लेबाक असि हानगी मतौगुम पानबा लेबाक अदु अहेनगनी सोइदना असुमना हाइरमदना साफी लानफी सेतुना मागी हिंगहौरिबा जगोई साबी खरा अदु पुदुना लेबाक खुदिंग कोइबा चतखि जगोई साबी कर्तिका लेबाक चतुना जगोई सादुना मागी मैत्र लेबाक थोकलिबा थौदोक देनोगी लानमी सिंगना तौरिबा मिओत मिनै सिंग असि जगोई ओइना सारमी अदुगा मागी लेबाकी लानमी सिंग प्रजा सिंग थेंगनरबदी लेबाक हलकनबा हाइरमी अदुबु कर्तिका अमदि जगोई साबी सिंग अदुदी लेबाक अमदगी लेबाक अमदा असुम चतखि याइफरेंबा लैरिबा मफम अदुदनी निंथौ पोइरेना मफम असिबो कना लैबगे याइफरेंबगी लानमी ओइरिबा केलेना मपानदा लैरिबा नुपा अदुदा फन चोंजिलक्तुना
ngakta thang thamduna hairaklami. Hey, nang kanano? Mafam asida nang kari tawbu laklibano? Karamba ningthaugi lamina? Boregi wa amata sutadana yaifaremba tholaktuna. Kelen, hando. Kelen, hando. Aiga lanbanaki. Asi haiduna yaifaremba borega lambanaba tawri. Boreina. Achacha. Nanakta lakwa mi amabu kanano karino su hangdaba sai. Ya, kanglibra nang. Thang sina haitharagida. Yaifaremba na. Nang na thang dun haitharagladi aina mungaklidana. Aigi kari karamba aronba pau punabagi laklibano nang. Aduba yaifarembagi masa adu solabasu pore yaifaremba na lakjarami. Yaifaremba na pore bulaybak namsinduna sauna. Hayo nupa, nahakana na. Aigi kari karamba aronba pau lawba laklibano. Karamba ningthaugi aronba lalmino. Mayak sheng hayo. Natrabadi mafam asida nathwaidu mangani nupa. Rajkumar yaifaremba. Ngaiko. Aibu hana thado. Aidi nangi yeknaba nati. Nangi nateng pangu lakpani. Kari. Matau karamna. Ai isa si hana amuta thado. Aduga ipumna mag haiki. Yaifaremba porebu thadokduna mana haininglibadu hayalami. Rajkumar. Ai si nangi lanmi oina leiriba. Jagoi sabi kritikagi. Jagoi gi sathik adu urubadagi. Nangi laibak asida thokliba thodok singa si chingnarabani. Adubu asengba amadi khanglagi khanduna kritikaga ningthina wari sanare. Aduga nangi napabung ining thau chandraga. Aigi pabunggasu yamna chanaba marup oirami. Aduna aigi pabungnasu nangi nateng panglu haibna takpirapadagi. Ai nangi mafam asibu namit kaya nangi leifam asi thiduna laklibani. Karige aingonda oidabo angangli. Nangna ningthau macha oiraga. Aigi iteng pangbu lakpani hairabadi. Karigi natopta lakliba. Rajkumar. Ai si tumta lakpa natini. Ai se laibak amagi ningthauni nangba. Aina aigi lanmi maya mafam asida laklabadi lan ama oina hore khanduna arembada lan thokloidrani. Hore. Nangi lanmi singdi kadai. Poreina lothanduna thamlamba magi lanmi sing adu mafam aduda kauthoklammi. Aduga yaifarembagi leijaramba lanmi sing aduga punsinki. Masida sunatte. Lakhiba jagoi sabi kritikagi sathik asi ururaga lakhiba laibak kayagi ningthau kaya Rajkumar kaya ama laklam. Ningthau sing adudi ayambana Denogi miot minai gi saitheng phanglaba ngaktani. Kana amana macha kainaba, nungsiba kainaba, mama mapa kainakhiba, mayam adugi marakta yaifaremba su amani. Makhoi khudingmaki thamoida laman khumningbagi maina chaktuna leiribani. Aduna makhoi pumba lingjel chap manarami. Laibak amadagi lanmi khara khara asi punsinbadagi achauba lanmi tengol ama haibadu oirakhi. Ningthau Denuna mana amga. Ningthau Denogi manaktani. Magi asanba manai baigabu kauri. Hai baiga. Baiga. Minnai masa. Nang butta da brain kauri base. Kari takpiga da bon iningthau. Nanai asida lise. Ngasai agi aronba paumi eduna hairamba wa adubu kari haibana. Kana kadawre habana nangba. Jagoi sabi adugi wa adubu iningthau. Manini manini. Adugi jagoi sabi adu kamdawi habana ne. Iningthau. Mahaki masak matau phajaba sidi karida hangurani. Lairembi amaga pangkhak. Mipung khudingmakna magi jagoi gi sathekta ngaunaribani iningthau. Magi phajaba si khaktarabaika. Nati iningthau. Karino adudi mayak sengna tamodana paudo. Mapung phajaba paude itaba pamdeni nangba. Mahakti masak phajabada natana. Magi jagoi gi sathektu iningthauna maithiba piramaba pukning wakhal sonthaduna leiriba lanmi amadi ningthau macha singi thauna inot piba ngammi su haini. Aduga iningthau mahak asi maitra lebaki jagoi sabi kritikani. Ngakchau thekpa ningthau adugi leibaki mini haibada pakchaida. Magi ningthau dugi jagoi sabi ni haibada kayada chanakraba. Aduga baiga jagoi sabi dugi masak adu onthokni yengningkhreda. Nanai layekpa ama kauduna yekhanjagi soidana. Haujimak yekhallu baiga. Hagani ningthau. Baigana layekpa ama kauduna kritikagi saktam adubu yekhallami. Yekpa loiraga Denogi mamangda ulami. Hajaine. Masidi masaksi kadaidano mayamna nungsibam yawini. Baiga chalo. Lanmi ama thaduna gi konung asida jagoi salu law haina kaholaso. Hoi ningthau. Aduga amana
माबु अꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯀꯨꯞꯅ ꯁꯦꯟꯅꯍꯜꯂꯨ ꯀꯔꯇꯤꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯗꯦꯅꯨꯒꯤ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯕꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯀꯔꯇꯤꯀꯥꯅ ꯅꯤꯡꯊꯧ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧꯔꯦꯜ ꯗꯦꯅꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯩꯕꯨ ꯀꯧꯕꯤꯔꯛꯄ ꯅꯅꯥꯏ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯑꯉꯝꯕ ꯍꯥꯏꯖꯒꯦ ꯏꯕꯦꯝꯃ ꯏꯕꯦꯝꯃꯁꯤ ꯂꯦꯡꯂꯛꯅꯕ ꯗꯣꯂꯥꯏꯁꯨ ꯑꯩꯅ ꯄꯨꯖꯔꯛꯂꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯗꯣꯂꯥꯏꯔꯦꯟ ꯑꯁꯤꯒ ꯂꯥꯛꯄꯤꯔꯣꯗꯣ ꯏꯕꯦꯝꯃ ꯐꯒꯅꯤ ꯐꯒꯅꯤ ꯑꯉꯝꯕ ꯅꯅꯥꯏ ꯏꯗꯣꯝ ꯂꯥꯛꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯀꯔꯇꯤꯀꯥ ꯅꯤꯡꯊꯧ ꯗꯦꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯨꯅꯨ ꯑꯃꯗ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤꯔꯝꯃꯤ ꯀꯔꯇꯤꯀꯥꯒꯤ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯅ ꯏꯇꯥ ꯅꯁꯥꯗꯤ ꯆꯠꯇ꯭ꯔꯗꯨꯅ ꯈꯨꯅꯨ ꯑꯣꯏꯅ ꯀꯔꯤꯒꯤ ꯊꯥꯔꯤꯕꯅꯣ ꯏꯇꯥ ꯈꯨꯅꯨ ꯑꯁꯤ ꯊꯥꯗ꯭ꯔꯕꯗꯤ ꯑꯗꯨꯛ ꯂꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯏꯗꯣꯝ ꯀꯔꯝ ꯆꯠꯀꯅꯤ ꯂꯥꯞꯄꯒꯤ ꯋꯥ ꯉꯥꯛꯁꯨ ꯃꯥꯟꯗꯦꯗ ꯑꯩꯗꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯃꯥꯜꯂꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯔꯧ ꯑꯃꯗꯤ ꯂꯩꯀꯣ ꯉꯁꯤ ꯏꯇꯥ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯏꯇꯥ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯈꯪꯖꯤꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯆꯠꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯣ ꯂꯩꯖꯕꯤ ꯊꯥꯗꯅ ꯀꯦꯊꯔꯨꯔꯣ ꯃꯔꯧ ꯂꯩꯕ ꯅꯇꯧ ꯑꯃ ꯎꯠꯀꯅꯨ ꯏꯇꯥ ꯅꯣꯡꯃ ꯊꯃꯣꯏꯗꯒꯤ ꯅꯣꯛꯇ꯭ꯔꯕ ꯅꯣꯡꯃꯇ ꯊꯃꯣꯏꯗꯒꯤ ꯅꯣꯛꯇ꯭ꯔꯕ ꯅꯪꯅ ꯑꯗꯨꯝꯅ ꯅꯣꯛꯁꯤꯟꯅꯔꯤꯕ ꯍꯣ ꯈꯪꯖꯔꯦ ꯈꯪꯖꯔꯦ ꯅꯪꯒꯤ ꯃꯤꯅꯣꯛꯀꯤ ꯃꯔꯣꯟꯗꯣ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯀꯔꯇꯤꯀꯥꯒꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯏꯂꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤ ꯑꯁꯦꯡꯕꯗꯤ ꯀꯔꯇꯤꯀꯥꯅ ꯈꯨꯅꯨ ꯑꯣꯏꯅ ꯊꯥꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯥꯕꯨ ꯁꯦꯟꯅꯕ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯂꯥꯛꯂꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯒꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯔꯇꯤꯀꯥꯅ ꯅꯤꯡꯊꯧ ꯗꯦꯅꯨꯒꯤ ꯁꯦꯕꯥꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯖꯒꯣꯏ ꯑꯁꯨꯝ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯕꯤ ꯆꯤꯡꯂꯧ ꯁꯒꯦꯟꯕꯤ ꯅꯪꯒꯤ ꯖꯒꯣꯏ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯁꯥꯔꯧꯗꯅ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯖꯒꯣꯏ ꯃꯗꯨꯒꯤ ꯖꯒꯣꯏ ꯑꯗꯨ ꯅꯠꯇꯦꯅꯤ ꯁꯒꯦꯟꯕꯤ ꯀꯔꯝꯕ ꯖꯒꯣꯏ ꯁꯥꯖꯧ ꯍꯥꯏꯕꯅꯣ ꯅꯅꯥꯏꯕꯨ ꯏꯅꯤꯡꯊꯧ ꯅꯪꯅ ꯅꯪꯅ ꯂꯝ ꯂꯝꯗ ꯁꯥꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯋꯥꯈꯟꯕꯨ ꯍꯣꯡꯍꯟꯕ ꯖꯒꯣꯏ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯌꯦꯡꯅꯤꯡꯂꯤꯕ ꯑꯁꯤꯒꯤ ꯖꯒꯣꯏ ꯈꯛꯇꯅꯤ ꯅꯅꯥꯏ ꯑꯩꯅ ꯁꯥꯖꯕ ꯑꯩꯅ ꯁꯥꯎ ꯍꯥꯏꯗꯤ ꯁꯥꯎꯗꯅ ꯀꯔꯤꯒꯤ ꯁꯤꯟꯗꯛꯇ ꯈꯨꯝꯂꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡ ꯑꯁꯤ ꯉꯝꯅ ꯐꯥꯖꯜꯂꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯛꯍꯦꯟꯕꯤ ꯑꯁꯤꯗꯤ ꯃꯁꯤꯗ ꯁꯨꯝ ꯊꯝꯃꯨ ꯀꯔꯤ ꯋꯥꯅꯣ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯈꯣꯡꯂꯩ ꯑꯣꯏꯔꯤꯕ ꯏꯇꯥꯁꯤꯡ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯅꯅꯥꯏ ꯑꯩꯅ ꯀꯔꯝꯅ ꯖꯒꯣꯏ ꯁꯥꯖꯒꯅꯤ ꯁꯥꯎ ꯍꯥꯏꯗꯤ ꯁꯥꯔꯧꯗꯅ ꯖꯒꯣꯏꯗꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯇꯥꯁꯤꯡꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯃꯈꯣꯏ ꯌꯥꯎꯗꯅ ꯅꯅꯥꯏ ꯖꯒꯣꯏ ꯁꯥꯕ ꯉꯝꯖꯔꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯁꯚꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯃꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯅ ꯁꯥꯎ ꯍꯥꯏꯗꯤ ꯁꯥꯔꯣ ꯅꯪꯅ ꯖꯒꯣꯏ ꯁꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯈꯣꯡꯂꯩ ꯑꯣꯏꯔꯤꯕ ꯖꯒꯣꯏ ꯁꯥꯕꯤ ꯄꯨꯝꯅꯃꯛ ꯍꯥꯠꯇꯣꯛꯀꯅꯤ ꯀꯔꯇꯤꯀꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯁꯥꯗ꯭ꯔꯕꯗꯤ ꯅꯪꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯄꯥꯡꯗꯕ ꯍꯨꯔꯥꯟꯕ ꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯁꯣꯏꯕ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯁꯦꯠꯂꯤꯕ ꯁꯥꯔꯤ ꯑꯁꯤ ꯃꯨꯟꯗꯨꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯒꯦ ꯈꯪꯒꯅꯤꯗ ꯁꯥꯔꯤ ꯁꯥ ꯅꯪꯒꯤ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯁꯥꯔꯤ ꯃꯨꯟꯖꯒꯗꯧꯔꯤꯕ ꯗꯦꯅꯨꯅ ꯀꯔꯇꯤꯀꯥꯒꯤ ꯁꯥꯔꯤ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯔꯛꯄꯒ ꯀꯔꯇꯤꯀꯥ ꯆꯣꯡꯁꯤꯟꯗꯨꯅ ꯗꯦꯅꯨꯒꯤ ꯉꯛꯁꯝꯗ ꯁꯥꯔꯤ ꯑꯗꯨꯅ ꯆꯦꯠꯅ ꯂꯛꯁꯤꯜꯂꯛꯏ ꯀꯔꯇꯤꯀꯥ ꯗꯦꯅꯨꯒꯤ ꯅꯥꯀꯣꯡꯗ ꯅꯥꯁꯣꯟꯅꯅ ꯈꯪꯂꯤꯕ꯭ꯔꯥ ꯄꯥꯡꯗꯕ ꯅꯤꯡꯊꯧ ꯖꯒꯣꯏ ꯁꯥꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯑꯩꯒꯤ ꯐꯤ ꯃꯨꯟꯗꯨꯅ ꯏꯀꯥꯏꯕ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯅꯆꯤꯟ ꯑꯗꯣ ꯑꯩꯒꯤ ꯁꯥꯔꯤ ꯐꯤ ꯑꯁꯤꯃꯛꯅ ꯉꯛꯁꯝ ꯑꯗꯨꯗ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯤꯗꯣ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯗꯦꯅꯨꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯄꯗ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯌꯥꯏꯐꯔꯦꯝꯕ ꯑꯃꯗꯤ ꯄꯣꯏꯔꯩꯒꯤ ꯀꯥꯡꯕꯨꯅ ꯍꯥꯟꯅ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯌꯥꯏꯐꯔꯦꯝꯕ ꯑꯃꯗꯤ ꯄꯣꯏꯔꯩꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯇꯔꯥꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗꯤ ꯅꯠꯇꯕꯅꯤꯅ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯗꯨꯅ ꯂꯥꯟ ꯇꯧꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯐꯖꯔꯕ ꯂꯩꯇꯦꯡꯇꯅ ꯊꯜꯂꯕ ꯁꯚꯥ ꯑꯗꯨ ꯉꯁꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯊꯃꯣꯏꯁꯤꯡꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯚꯥ ꯑꯗු ꯏꯉꯥꯡ ꯄꯥꯛꯇꯛꯅ ꯆꯦꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯗꯦꯅꯨ ꯑꯃꯁꯨꯡ ꯀꯔꯇꯤꯀꯥꯁꯨ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯃꯗꯨꯗ ꯀꯔꯇꯤꯀꯥꯒꯤ ꯃꯕꯨꯛꯇ ꯗꯦꯅꯨꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯊꯨꯝꯅ ꯊꯤꯟꯖꯤꯟꯈꯤ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯅꯪꯒꯤ ꯊꯥꯡꯗꯨꯅ ꯊꯤꯟꯖꯕꯁꯨ ꯁꯥꯏ ꯑꯩꯅ ꯊꯋꯥꯏ ꯊꯥꯔꯕꯗꯤ ꯅꯪꯁꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ
Deno sunga sai makai ngaksam da pina yesilubagi. Nupi na bu kanra. Kartika mahak suliam na tithara marui khanduna mahaki manak talariba thawa du paikhatuna. Masada sinba thungna ngamda haijinjaki. Matawadu da ngaklaba denuna. Hai, hai, nupi nang bu ngaurabra. Nang na tom da sijadrabasu. Aigi thangsang adugi China na sira dawbani ni angobi. China adu khang mangamdraduna nadom sirage tarangjariba haibudro. Nangi thang asigi China haiba. Hai angobi. Changsilakano igi nakta. Kartika makutta mai ama lamduna pairaga. Nangi thangsang asina. ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯗꯧꯔꯤꯕ ꯍꯥ ꯅꯪ ꯑꯩꯕꯨ ꯐꯖꯩ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕꯗꯥꯏ ꯂꯥꯛꯑꯣ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯀꯔꯇꯤꯀꯥ ꯅꯤꯡꯊꯧ ꯗꯦꯅꯨꯕꯨ ꯐꯥꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯔꯇꯤꯀꯥ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯃꯩꯇ꯭ꯔ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ Asumna hairamaga Kartika mainam aduna masada susinjaduna Kartika ningthau Denu makoi animak maina chaktuna siki Denu mahaksu Kartika na kui ningaksam da phi ni yekhiba aduna mapangal kaya yaukhide aduna Kartika na laina phakibani yai farembana Karino Kartika oh kari su pomen na ban khaude ko Kartika nang na siguma khongthang ama larkani haibadi ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯡꯕ ꯐꯪꯂꯨꯗ꯭ꯔꯦ ꯄꯣꯔꯩꯅ ꯌꯥꯏꯐꯔꯦꯝꯕ ꯇꯣꯛꯀꯕꯂꯅ ꯃꯍꯥꯛꯇꯤ ꯑꯊꯧꯕꯤꯅꯤ ꯃꯥꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯤ ꯑꯉꯛꯄꯅꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯂꯨꯆꯤꯡꯕꯤ ꯑꯃꯅꯤ ꯑꯁꯦꯡꯕꯗꯤ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤ ꯀꯔꯇꯤꯀꯥꯅ ꯃꯥꯕꯨ ꯗꯦꯅꯨꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇꯪ ꯀꯧꯔꯛꯄ ꯍꯥꯏꯅ ꯉꯥꯏꯖꯔꯛꯄꯅꯤ Denuna mabu hek kaurakpaga mahak pau asi khunu thaduna chithi amada iduna lan taunabagi matamadu chap chare haiba yaifarembada khangankhibani aduna Denugi sabha hek yaukibaga Denugi lebakda lan tasinduna lanmi sing adu maithiba piraba matung Denugi sabada yaifaremba amadi porei anina luchingduna changlakhibani aduga yaifarembana Kartikada ingit amba pikhibani Chahi anigi matungni maitra lebak hanagi matawgumna fazaraba lebak haibadu tapna oirakhi matam asida yaifarembana ningthau oiduna ningthina maharani oirami makhoi anigi masak mataw yamna fazarabi machanapi amasu phangjakhi sagol lanmi ama sagol paw laklami taw lebak praja pumnamak tadabasu tahawro atabasu tahawro iningthau yaifarembagi achetpa Hiktok yadra sana yathani. Taw. Hayeng ining thawgi konungda achawbat thauram ama pangthokadauri. Thauram adudi ining thawgi machana piadugi pangi puja ama tawgani. Aduga leibaga sigi sinmi singna nahal khaiwana sajariba mayam asisu phiruk hangdokani. Asumna mathangi namini langnaramba mayam adu ningthau yaifaremba praja mamangda tholakpadagi tumin leikri. Aigi nungsiraba Prazamaya ngasi ningthawai gi wata aduna Prazamayam na aigi konungda lengbirakpa hainingai leitana thagachari aina Prazamayambu mafam asida kaujabagi maramdi aigi ichanapi Rajkumari ase ipana siga mari leinana mamingsu thonjari aigi ichanupi asigi mamingde Kartika Rajkumari Kartika Prazamayam aduna yaifare haina launaraklami Ningthau yaifaremba makhatana aduga mayam yengbiu mangda leiriba mitam asai atai kanagi mitam sunattida aikhoigi damak leibak asigi damak thauna fana thawai thakibe mayam ge thaubi jagoi sabi Kartika gi mitamne adumna jagoi sabi Kartika gi mitam adu konungi mayaida saduna thamki aduga Kartika mahakti sirabasu kanasu kaubangam Praja singi thamoida mabu lairembi amagum latnaki aduga ayiba kaya amana jagoi sabi Kartika gi maram tungi mirol singna kaukhidanaba wari lairik oina kayasu iduna thamki jagoi sabi Kartika haina